Matamgi Manipuri Wari ki channel asibu tabiriba khwai pumnamakpu tarangna okjari. Ngasi amuk taminarasi Aphaobi taruk suba tangka. Nungsibana message iri. Aido ngarang noi thongalda nangi nasakto sum yeningduna laame haiba. Laisilembi message to pabadagi ngarang numidang waram ki thodok singdo khangning ningsing lai. Message to prap amu i. Da nungsibro akoi thonganda lepamido. Laisilembi handakti call oina tawrai. Nungsibana. Hello. Da nungsiba. Aidi mi atopo orabo ningdena sairine. Yaida kaisu kaide. Nangna sairakpaduna nangi magon hengkatle. Ado. Asi haraga laisilembi kaino ama khangning ningsing lai. Maga koinei ne haibado tutuna adudagi garam amu haurai. Aduga akoi tutuda nanga iga koinei na hariduna karigino. Nate he. Sum noi tutuna koinei ra hanglakpaduda imanabaduna ana khumkhibane. Laisilembi mutto thak hanki machinda tapna soli. Asengbagini ko haigi haidi appang sidi. Asengbagini kaina hairaadi aibu sawgadra haraugadra as khangdreda tawrise. Kai haino ai kem tadre. Aidi angangduda koinei kaina hairakpaduda ne sawge tawrure haiba. Ado aidi ngarang sunoi thongalda adum le. Laisilembi mamrit managadu longthoklaga hairai. Nangbu leite haidaine. Adu oradi isaido da nungsibana sakpa soidina oramlani. Mane. Ulakanuko ai yamna sawningni jan. Kaiginoba ayimga maraga domaina tawrido. Adudi karigino nangna off thamide. Aise naga message thanadradi leiba ngamda habase nang khangba yarabani. Yare adoisu kaigi ngambino haige. Aina nupa koiradi nang kamaina tawtare. Nanga iga thanakiba message mayamse nungtigi paraga angawbudongna leitaredna. Laisilembi wakhalda khalli. Appangbasidi miga koinaraga nangna angawbudongna leine haitubu adugi sarupudi kok pame nungsi haiba kai kaige. Aisu kok hek nungsibana amuk kadorage kaim khumdrade. Aido tutu laring hak takpiruge horen good night ta hairake. Hoi. Laisilembi sor sano hondoklaga wakal khali. Kainu masigi nupa asibu aina off thamurasu ngarangna koi thonganda lei hai. Magise ai nungsiraga nungsisu haidi nungsidabasu sai. Friend oina hairaga friend dagi kharabu heline. Nungsirade nungsi ko haiba yadro sibo. Apangba nangse aina phajana semda yaro. Wakalda mawal khalaga ngasai nongdambana ngangkiba isaido khangning ningsing lai. Kamaina dadambana isaido. Laisilembi nungsibada call amuk torai. Nungsibana. Hello. Da nungsiba ngarang da nungsibana ngangba isaido migira natraga da nungsibana sum ngangba isairo. Aigi isai ne. Kokta thokpado sum ngangbanida. Adu hange tawbune. Thamage dudi. Hoi thamo. Laisilembi chingnaba hengkalai makoktu sum ngawba hengkalai. Nongdambasu chingnasanu khanna hairaklibani. Laisilembi nungsibagi masak khangdaba yade khankre. Nongdambasu masak lotnaba magi roll number 678 section gido I-card anauba makudakta sanaba authority de call tawi. Nongdamba dongi president orabanina oza satra college ki committee kaina khangdaba leite aduna I-card to anauba ama sanaba senkre. Nongdamba hayeng ayuk phawbagi manungda loisinbiu aduga photo de hapigano haikre.
ꯃꯤꯅ ꯐꯣꯇꯣ ꯌꯥꯎꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯪꯂꯛꯂꯕꯁꯨ ꯐꯣꯇꯣ ꯄꯤꯁꯜꯂꯝꯗꯦ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯈ꯭ꯔꯦ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯊꯥꯖꯗ ꯀꯣꯜ ꯇꯧꯏ꯫ ꯊꯥꯖꯅ: ꯍꯜꯂꯣ ꯍꯜꯂꯣ ꯊꯥꯖ, ꯍꯌꯦꯡꯗꯤ ꯀꯣꯂꯦꯖ ꯉꯟꯅ ꯂꯥꯛꯑꯣ, ꯃꯤ ꯑꯃ ꯀꯣꯏꯊꯤ ꯊꯤꯁꯦꯕ ꯀꯣ꯫ ꯍꯣꯏ, ꯅꯨꯡꯁꯤꯕꯗꯣ ꯊꯤꯁꯦ ꯍꯥꯏꯔꯣ? ꯍꯣꯏ ꯊꯤꯁꯦꯕ꯫ ꯊꯤꯁꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯊꯤꯔꯛꯈꯤꯅꯤ ꯅꯨꯡꯁꯤꯔꯛꯈꯤꯅꯤ ꯍꯥꯏꯗꯅ꯫ ꯑꯁ ꯀꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯅꯣ, ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯇꯧꯕꯅꯦ꯫ ꯈꯪꯅꯤꯡꯉꯛꯈꯤꯅꯤ꯫ ꯌꯥꯔꯦꯍꯦ ꯅꯪꯁꯤꯗꯤ, ꯑꯩ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦꯀꯣ꯫ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ? ꯑꯁ ꯊꯥꯖ, ꯑꯩ ꯊꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯀꯛꯊꯠꯈꯤ, ꯑꯗꯨꯒ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯁꯨꯝ ꯅꯨꯡꯁꯤꯔꯛꯀꯦ ꯇꯧꯔꯛꯄ꯫ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯃꯃꯥ ꯄ꯭ꯔꯃꯣꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ ꯀꯣꯂꯦꯖ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯛꯄꯗ ꯊꯥꯖꯗ ꯀꯣꯜ ꯇꯧꯏ꯫ ꯊꯥꯖꯅ: ꯂꯥꯛꯑꯣ, ꯑꯩꯗꯤ ꯊꯣꯛꯂꯛꯑꯦ꯫ ꯍꯣꯏ꯫ ꯑꯅꯤꯗꯣ ꯉꯁꯤꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯊꯣꯡ ꯍꯥꯡꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯥꯏ ꯀꯥꯔꯗ ꯆꯦꯛ ꯇꯧꯗꯣꯏꯒꯤ꯫ ꯂꯥꯏꯕ꯭ꯔꯦꯔꯤ ꯊꯣꯡ ꯍꯦꯛ ꯍꯥꯡꯈꯤꯕꯒ ꯑꯅꯤꯗꯣ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯥꯏ ꯀꯥꯔꯗ ꯂꯧꯐꯝ ꯂꯣꯝꯗ ꯆꯪꯈꯤ꯫ ꯑꯅꯤꯗꯣ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟꯗꯨꯒ ꯀꯩꯅꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯩ, ꯑꯗꯨꯒ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟꯗꯨꯅ ꯑꯥꯏ ꯀꯥꯔꯗ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤꯁꯦ ꯐꯣꯇꯣ ꯄꯤꯁꯜꯂꯛꯇ꯭ꯔꯤꯅꯦ, ꯑꯦꯗꯃꯤꯁꯟ ꯇꯧꯕꯗ ꯐꯣꯇೋ ꯄꯤꯁꯜꯂꯛꯀꯗꯕꯅꯦ, ꯑꯗꯨꯗ ꯌꯥꯎꯍꯧꯗ꯭ꯔ ꯃꯥꯜꯂꯦ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯃꯀꯣꯛ ꯄꯥꯏꯗꯦꯗ ꯈꯥꯛꯏ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ: ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯊꯥꯖꯅ: ꯌꯥꯏ, ꯃꯥꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯌꯥꯏ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯑꯥꯏ ꯀꯥꯔꯗꯇꯣ ꯄꯤꯁꯜꯂꯝꯂꯒ ꯁꯥꯎꯅ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯐꯣꯟꯗꯣ ꯁꯠ ꯄꯨꯊꯣꯛꯇꯨꯅ ꯅꯨꯡꯁꯤꯕꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯏꯕ ꯍꯧꯏ꯫ ꯗꯥꯅꯨꯁꯤꯕ, ꯅꯪꯒꯤ ꯑꯥꯏ ꯀꯥꯔꯗꯇ ꯐꯣꯇꯣ ꯌꯥꯎꯔꯝꯗꯦ꯫ ꯃꯦꯁꯦꯖ ꯍꯜꯂꯛꯇꯦ꯫ ꯅꯣꯡꯗꯝꯕꯁꯨ ꯀꯣꯂꯦꯖ ꯌꯧꯔꯛꯇꯨꯅ ꯀꯦꯄꯤꯟꯒ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯅꯣꯡꯗꯝꯕꯅ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ: ꯗꯥꯅꯨꯁꯤꯕ? ꯍꯥꯎ, ꯅꯪꯒꯤ ꯐꯣꯇꯣ ꯌꯥꯎꯔꯝꯗꯦ꯫ ꯀꯩꯅꯣ? ꯑꯩꯗꯤ ꯄꯤꯁꯟꯈꯤꯕꯅꯦ, ꯑꯥꯏ ꯀꯥꯔꯗꯄꯨꯗꯤ ꯂꯧꯗ꯭ꯔꯤꯌꯦ꯫ ꯑꯣ, ꯑꯗꯣ ꯗꯥꯅꯨꯁꯤꯕ, ꯀꯣꯂꯦꯖ ꯂꯥꯛꯑꯗꯤ ꯑꯝꯇ ꯊꯦꯡꯅꯁꯦ ꯉꯁꯤ, ꯌꯥꯕ꯭ꯔꯣ? ꯑꯩ ꯅꯣꯡꯃ ꯁꯣꯏꯗꯅ ꯊꯦꯡꯅꯅꯕ ꯁꯤꯜꯂꯛꯀꯦ, ꯀꯩꯗꯧꯔꯒꯦ? ꯃꯇꯝ ꯈꯤꯇꯪꯗꯤ ꯉꯥꯏꯈꯣꯕ꯫ ꯑꯁ ꯌꯥꯔꯗꯤ ꯉꯁꯤ ꯊꯦꯡꯅꯁꯦ꯫ ꯉꯥꯏꯈꯣꯗ, ꯑꯩꯅ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯃꯗ ꯍꯥꯏꯔꯛꯀꯦ, ꯑꯗꯨꯗ ꯁꯣꯏꯗꯅ ꯊꯦꯡꯅꯁꯦꯕ ꯀꯣ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯍꯣꯏ, ꯌꯥꯗ꯭ꯔꯕꯅꯤꯅ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯀ꯭ꯂꯥꯁ ꯌꯥꯎꯊꯣꯛꯎꯔꯣꯀꯣ, ꯑꯩꯁꯨ ꯌꯥꯎꯔꯛꯈꯤꯒꯦꯕ꯫ ꯍꯣꯏ, ꯊꯝꯃꯒꯦ꯫ ꯅꯣꯡꯗꯝꯕ ꯋꯥꯈꯜꯗꯗꯤ ꯅꯨꯡꯉꯥꯏꯇꯕꯅ ꯌꯣꯝꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯊꯃꯣꯏ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯑꯗꯨꯃꯛ ꯋꯥꯅ ꯂꯦꯜꯂꯤ꯫ ꯊꯥꯔꯠ ꯄꯦꯔꯠ ꯂꯣꯏꯔꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯈꯣꯏ ꯃꯌꯥꯝ ꯒ꯭ꯔꯥꯎꯟꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯋꯥ ꯂꯥꯡꯒ ꯉꯥꯡꯈꯤꯗ꯭ꯔꯦ, ꯀꯔꯤꯒꯤꯅꯣꯁꯨ ꯈꯪꯗꯦ꯫ ꯃꯥꯒ ꯅꯨꯡꯁꯤꯅꯔꯨꯕꯁꯨ ꯅꯠꯇꯦ ꯅꯨꯡꯁꯤꯕꯗꯣ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯕꯨ ꯂꯩꯁꯤꯂꯦꯝꯕꯤꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯅꯣꯡꯗꯝꯕ ꯈꯛ ꯅꯠꯇꯅ ꯂꯩꯁꯤꯂꯦꯝꯕꯤ ꯃꯁꯥ ꯐꯥꯎꯕ ꯈꯪꯖꯗꯕꯒꯨꯝꯕꯅꯤ꯫ ꯅꯣꯡꯗꯝꯕꯁꯨ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯇꯧꯗꯨꯗ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯅꯥꯀꯟ ꯑꯃꯗ ꯑꯣꯟꯊꯣꯛꯇꯨꯅ ꯃꯣꯡ ꯍꯥꯗꯅ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯣ ꯇꯩꯊꯣꯛꯇꯨꯅ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯎꯆꯨꯛꯀꯨꯝꯅ ꯌꯨꯡꯗꯨꯅ ꯂꯩꯕꯗꯨꯗ ꯗꯝꯕꯅ: ꯀꯩꯗꯧꯔꯒꯦ ꯂꯩꯁꯤꯂꯦꯝꯕꯤ, ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯂꯩꯁꯤꯂꯦꯝꯕꯤ: ꯀꯩꯝ ꯇꯧꯗꯤꯌꯦ, ꯁꯨꯝ ꯋꯥꯈꯜ ꯑꯃ꯫ ꯊꯥꯖꯅ ꯑꯃꯨꯛ: ꯁꯨꯝ ꯋꯥꯈꯜ ꯑꯃ, ꯃꯤ ꯑꯃꯒꯤ ꯃꯁꯛ ꯈꯪꯗꯕꯒꯤ ꯋꯥꯈꯜ ꯑꯃ, ꯅꯠꯇ꯭ꯔꯣ? ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯅꯣꯛꯏ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯒ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯅꯥꯀꯟ ꯑꯃꯗ ꯌꯦꯡꯗꯨꯅ ꯃꯥꯂꯪꯕꯗ ꯆꯤꯔꯣꯜ ꯇꯧꯖꯔꯤ꯫ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯌꯥꯏ ꯀꯟꯕ ꯃꯥꯏꯊꯣꯡ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯩꯅ ꯁꯨꯝ ꯅꯣꯡꯃꯒꯤ ꯎꯅꯤꯡꯕ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤꯕꯣ? ꯑꯩꯒ ꯃꯥꯒꯅ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯑꯋꯥꯕ ꯄꯣꯛꯂꯤꯕ? ꯅꯣꯡꯗꯝꯕꯒꯤ ꯊꯃꯣꯏꯅꯗꯤ ꯈꯪꯉꯤ ꯂꯩꯁꯤꯂꯦꯝꯕꯤꯅ ꯃꯥꯂꯪꯗ ꯆꯤꯔꯣꯜ ꯇꯧꯔꯤꯕꯗꯣ꯫ ꯅꯣꯡꯗꯝꯕꯒꯤ ꯊꯃꯣꯏꯅ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯇꯥꯍꯧꯏ꯫ ꯅꯣꯡꯗꯝꯕꯒꯤ ꯊꯃꯣꯏꯅ ꯀꯅꯥꯁꯨ ꯇꯥꯍꯟꯗꯅ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯊꯃꯣꯏ ꯈꯛꯇꯗ ꯑꯃꯨꯛ ꯄꯥꯎꯗꯝꯂꯛꯏ꯫ ꯃꯃꯜ ꯂꯩꯕ, ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕꯒꯤ ꯅꯠꯇꯤꯌꯦ ꯁꯦꯕꯥ, ꯁꯥꯎꯒꯅꯣꯕ꯫ ꯑꯩꯅ ꯃꯇꯝ ꯆꯥꯔꯀꯥꯟꯗ ꯁꯣꯏꯗꯅ ꯑꯩꯒꯤ ꯁꯛꯁꯦ ꯇꯥꯛꯇꯣꯏꯅꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯊꯃꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ꯫
Da nungsiba, ay nanggi nasaktu yamna uningi. Nungsibagi thamoina. Ay su nongonda aigi sakse khanganduna ibani gi punsi ama sagatningi. Adubu mapam matam chadaba matam amada ibani thengnakhibana. Aina nangbu phongna ikhut simakna nanggi pirangdo taithokchaba ngamdre. Laisilembigi thamoina. Da nungsiba, nang nabu yamna phatte. Nongdambagi thamoi. Adumna haigano nongmadi soidana aina nangbu aigi sakse khangankiniye. Anida mondrang amada tauduna lei. Kipinna. Damba. Thajana amo. Laisia. Dambana. Ha. Laisina amo. Ha. Ay kem tawdiye. Kipinna amo. As. Kayo no yani na mondrang amo tawle miduna. Thajana amo. Haima. Laisilembi se mapiga tadoy tawle rame. Laisilembi na amo. Ha. Aiba. Asi haraga mamay nanduna pido hapet tarakpra yengi. Marik ama tadoy tawraga lerambatuda mamay do onthok tuna taithoi. Nongdamba pamlambadagi phuk hawotuna chatki. Kipinna. Kadawraga damba. Dambana. Kem tawde. Ay asay bawbada. Adum chatki. Laisilembi karimta khalamde nongdambana hagotkibado. Adubu thangnaba mikupta wakhal khanglak lai. Laisilembina. Kaigino. Dadambana manglaga lay harisina. Aduga aina pi taba uraga mana thawai nungaitrisina karike. Laisilembi machindagi tapna tholai. Da nungsiba, nangbu kanano. Numituma wakaldo kangjai pujai adum halakle. Laisilembi beg to table da langsinki aduga phamung da longna tai. Ngahak potharuga hagolakpada nungsibagi message ani ahum lairami. Yum yorabo. Pothari ro. Hoi, potharo. Horen sangakanda haru ko. Laisilembi messaging do pai adubu hande handre. Tutu larik takpa loiraga Laisilembi nungsibagi reply pirai. Kaidawrige, aidi sak thongge tawriye. Nungsibadi message ngairaga laibra kaino minute phade second ko mukta reply pirai. Oo. Aidi na ngaibada samudra ma iroirure. Laisilembi nungsibagi reply kudakta pirakpaduda ngai wakhalda khalli. As. Masigi nupase. Ai sinungde nungsiba janine. Aigi message tharakpaga ngai leiri janeba. Natraga magi se atopaga thanaraga leiringaida aigi message se kam chanabaga oira jalane. Adomaina tawbo oiramnida hasuka nupanabu. Aduga samaina amu reply halli. Yari khangjare atopaga thanaringaida aigi message halakpa mahali nangise. Aya adomaina dikhanaro se ha. Ai ngasi nangona message adam tharai ko. Ho khangjare atopa simdegi tharamdoido. As kaino ngasi so ai noi thongalda dum laktoiro adomaina saugraga. Haima. Laknindri ro. Laknindabagi wana teda. La andoi oiragadi hojikara ngalingai sida la orage tawba. Thengzila kandadi but kijaye lambida. Is ngamni di lecture rula one. Asengbai ro. Ngambagi wadi adu ngamni ko. Ho aduna bula o haiba. La o. Oh, pare. Adu already ai off. Laisilembi karimta khanjinde ngasi supagi oina tongnabanina. Nungdang chak toklaga larik ngak page haiduna table da phamduna leiringai message ama lai. Ai yore ko. Laisilembi swai laukhre machinda murum soli. As ngau jalo sibo phagi tobune su khangde. Laisilembi to phone khangda room manungduda pring chongaga ujat chatlaga lei. Aduga message amu halli. Kayo na ngangi dubo. Hello. Nang bungaw bro. Namay dila kinchani ko. Laisilembi gi thonganda nupa leiba hongna bro. Ngasine aina saur adine nang soidine kinchani. Nongdamba reply hande adum phamlaga lei. Laisilembi sum pakhalakpadagi call tawsilli. Nongdambana. Hello. Kaino nang bungaw bro. Hoi, ngawre. Kariguma posak amada nuksibana ngawre adusu amo mamada.
Laisilembbi mana serious oriduga nungsibana laina haidorakpaduda noksi kadai sausi kadai oinarap tawna hairei nungsibinu kaisu haidokiba chimbalda amu makhutuna khangmen mensilli aduga amu mathanta sonjai aima kainoi hujiki mawongdubo nungsibasu wahaido taraga thamoido khangpet petharei nungsibana kaiba hujikido kaisu haide kem haidiya o aidi nungsini haike tawbane as yarese yumda hallo hek yawbagane call toro wari sanaseba ko talle nang amuta yengjege gate tamta lepo as yaro he kaidino adudi adum leike as adumaina tawno aina haiba yadradi nang ai message halakanura haningdragana halakpirakan aidi adum phamni Laisilembidi hena upai leikidre adum phamaga leini haijilakpaduda nungsibana as aidi yaro haba kamaina nungdangsida tholoktoino is aiga naga unase wari sanase haiba nati suma aina nangina sakto haifet yengjege haibane as aina tholokpanena thokla adi aina nangina sakto yengdaba sukya yaro nungsiba kumpham khangde ma amu upai leitre aduna thokpira anu hairage khalle nungsibana yare bema thokpira anu doidi aidi sak yam nathi yengbu yade is yaro ai hoji tholoktoine yare ai yum halage hanbaga su yaro minute 10 muta ngayoba mama kon phengli kon phengbe hek loibaga maninglomdagi chenthorake maningi gate manakta leramo ai halage adudi farak taniye nang hek hankraba aidine punsigi message haloi call storoi nungsiba karam tawni khalli wari sane haibasu kaukre mangduna laikre laisilembina kaidorage haina koikau kaujai hello da nungsiba kaidorage nangbo tabro sukung kumaktabaduda laisilembi pukni nungsirei laisilembina o fare nangna kumdrabanina nangi nasakto suyang yenghanindraba natro sukhang khanganindraba natro fare ngasidagi ibani pau karimta phongnarosi ai nangondane phone chu tawraro ai phone thamagi asi haraga phone do kakthatki laisilembe peri phamungda phamdana lei nungsiba laisilembe na ngangliba mayam do loina tai adubu kari khunggadage khangdabana mangduna leirubani adubu phone do disconnect tawkibaga makhol do tut haibaduda mamitto khangsing lai kakthakra malene hoida nupa masanabu kok he khangalaga lore thoba ma laksani keno manasu aibu asu nungsirisidi nungsiba call do muk tawsili adubu switch off laikre nungsiba kok paiduna khangba haiba matam do yoroi hanjin tawi sungpai pairaktabaduda nongdamba kok to puba ngamlaktre gari do amu koithau thoraga phone do chatpra yengi asomna asum tholakpana vendor amagi mapa chap chana gari do khami nongdamba kumtharaktuna vendor do da phamaga pot khara order tawkhraga tapna awa chaina do khangkhra male laisilembi phone do off thamba ngamlaktre ngasi su kamaina tawrangadage khalli phone do hangtoi adubu phone di tawte message tharakpra yengi adubu karimta thara amde laisilembina karimta ga haramdene aise nungsiba nateda magi se sumatam leline thajarubaga yaba nateda laisilembi phamungna mondrang tawraga pamaga lei nongdambadi pot khara paiselrobanina nungaibegi timing yorai laisilembida call amuk tawi amuktanga chatpra yenge haiduna handakti chatpaduda vendor manungduda khanglau laurai yes my love boy mayamdu nongdambada kirup yengnarei khara amana hairei kaidige angawbuno sina nongdamba aidi kaidige ngawbunate aidi nungsibada ngawbune mayamdu su nokthurei nokpagi khonjel duna vendor do pumnenelli sendo pithoklamlaga nongdamba vendor do dagi thoklai laisilem bisu phone parakte ikai nusi yanadana
Painingbanadi masado tilaikhumbi chure. Call do tatkidaba second ama ani khak ngaire. Laisilembi sat paikhatli. Nangororoi matagum. Tai, hairo. Hello, my love. Ai ngasi noi thunganda laktoine. Laisilembi nungsibana pharak tawre haiba adum phakre. Aduna call kalapna. Kaino, nangna khalise. Aise sung wahalaga nang nungaibro. Wahalo. Adum wahalo. Nang su aibu wahalaga nungaibro. Off adum thamido. Aina nangna sak amuta yengzege hairaga nangna yabro. Nang ju thakpa male. Kaigino adumana tawrido. Nang di off adum thami kaigino. Aidi nangna mikup ama sawbada asibaga chap mane haibase khangdro. Yare, yam thuna hallo na yumda. Ai halloi. Nang aigi saksi yeningi haidai. Yengo. Yengdaba yara. Ai halloi haisini. As, yare, nasakto yeningde. Ngasidegine kemta hairakano. Yugo thaksalaga aingonda call tawreinine. Nangise aibu usitiro, ha? Nungsiba karimta kumde nupa orasu mapi taraga makol nikna harai. Oh, phare. Aigi punsina nang tabu nungsibane. Aina nangonda usittabadi leiti leisi. Laisilembi su nungdambada oina jabani magi wahido nungdambabu soikidra pakatjaduna haibani. Nungdamba koldo kakthatlaga matingo ororo takai gari manungda kappi. Yamna wana kapngamdana kappagi mawongni. Laisilembi su laifam chapam ama ikang kangdre. Nungdamba gari da tapna thoroktuna Laisilembi hoi thongalda khami. Ngak lairabagi matungda Laisilembi nungairaktra male call amuk tawrai. Laisilembi na Tanu siba. Tai. Nang yum handribo. Handri. Oh, ado ai keno ma haige. Hayo. Aikhoigi maningi gate to da nangairamo. Ai hoje adum tholage ko. Adudi thame ko. Hoi. Laisilembi ikhat khat kai harau boy kari boy mathaktagi dangdang chentharai. Mama Pramosu TV yenglaga lairambadegi kaidorabano yenglai. Laisilembi mama tumlamdabaduda chap lepi. Bema, kadaidano? Toilet changuge tawbane. Oh. Mama ngaibiyuro. Yarani, ithanda dum tawrage. Hoi. Kiradi mama koro uko. Hoi. Ase haramlaga amukanna senthoi. Maningi geto hangdoktuna mamai chepthaduna yengjai. Nupa ama leptuna leibaduda masakti ude adubu mihul magi khongjeldi aduki matik yankhalakki. Nupa adu su tapna changlaktuna Laisilembi gi mamangda leplari. Mambanina Laisilembi nupa du gi masakto ude. Laisilembi nupa du gi masakto yengdadi yenglage khanduna magi phone ge torch light tu on tawge haina on button do nanggadabagi Khudom bido thengadaba khajiktang ngaira kanda lambirom dagi lakpa makol amana chap lefanki nakandagi yu ngawba amana isai saktuna lakpagi makol do tabada Laisilembi ket manungda jangki nongdambadi leptuna lehui Laisilembi nungsibada sat chatkro haina ingit tawi Laisilembi pakhatpasu nungaitabsu punsinkre ngaihakto kari tawdoino khangdana lei yu ngawba nupa dusu yoksilai mi amasum lepado ubada yu ngawbaduna changchilai yu ngawbaduna ai kanano amambasda leirido nongdambana amu kainone ai kem tawdi ai mine aina haibadi nang kanano haibani ne ai mapan chum thoamba khara emergency oiba oh nang di mi get chida thoksilaba ha hoi khara emergency oire hai noigi encourage yabado aidi khangde yare cho kai lekai dinu nangba hoi hairaga nongdamba lekai meming de hairamdana gari manungda kakhatki Laisilembi lekai meming ta doigi mana thangalaga gate manungdagi munna tari ani dugi warido Lekai meming hairamdabaduda thamoida amukka ninda tawkre Laisilembi na as ai diba prok excited ko
Mama Pramona machanupidu kuimankhre haiduna maningda tholaktuna kauraki. Bema! Lesilembi prap chanthoroktuna toilet lomdagi tholai. Kay haige? As lore ngasidine pukse yam nuaitaba. Oo, lao. Aidi kuirakpaduda sum kaidorabano na yengba tholai. Lesilembi maningda hana yengduna yu manungda changkhre thamoida maijau ama horaga laikhre tumba yagani thajakhidre nongdamba gari do khara thogdo uraga yungau baduna chakkibaga khamduna amuk laikhre masada lairamba thongna pumnamak hankhre amuk hanna masak utpa ngambagi thongna amuk sagatpa warani khanjarai aroiba thongna puthoktuna masak taklage khanjaba matamduda sakta audrabanina wakhalda mawol khalai Lesilembi message ama thai ay halage Lesilembisu khudakta adum halai hello hayeng college ta thengnarase adude ay ngamoye nongdamba thongna ama amuk lai message ama amuk thai nang hoji adum fatholo nupa du ju chatkre ay hoji ta audrabadi matungda muk takpa ngamoni thajadre as hoji ti yaroyi daba adudi aina harakpa matam faubadi nang ngairoko as aidi yamna wagadaba male warasu wana ngaiminarase nongdamba gari da kakhatkre Lesilembina daba nang yumda hallo aduga hairo hoi nongdamba gari do mayum lomda speed kanna thorai yu sukhara ngaurabanina gate ta horon adum khongduna lei hek yaubaga mapa lemba tholaktuna gate to hangdoaga gari do thoujinki asumna makoi ani message thana matam kaya haujinkre matang asida ngasi goinadi wari sibulo senjari makha ta basaru hayem punna taminarase